Mamangi chahida thokiba ising ichaw amadi cyclone sokalaba state singi ahenba central assistance ke lupa crore lising amaga chamanga ga yankai mariga lak marifutara mapangi senfam kaitharakpada manipur gi yauraktre haire hiramasigi matangda agency dagi fangba pawman hai national disaster response fund ndrf ki makhada kaitharakiba ahenba central assistance ke senfam adu union home minister amit sana chairman oiba high level committee amana ayaba pikhibani Senfam sing ase mamangi chahida ising ichaw amadi cyclone maram oiraka amangata thokhan khraba state mangada pigadabani lupa crore lising amaga chamangaga yankai mariga lak marifutara mapangi senfam fanglagadaba state sing adudi andhra pradesh ki oina lupa crore chatruka nipanga lak nipan nagaland gi lupa crore chamaga humfutara ga lak marifutara mapan Orissa gi oina lupa crore chaniga yankai mangaga lak kunmari Telangana gi oina lupa crore chaniga kunthramathoiga lak khumfuttara manga amade Tripura gi oina lupa crore chaniga marifunipan ga lak marifuttara humdoini hairi Kumja lisingani kunmari kunmanga gi senba chahi asida central government na state kuntareta SDRF ki makhada lupa crore lising taranipan ga chahunga kunithoiga lak marifu kaithar kre Aduga NDRF tagina lupa crore lising mariga chanipan ga nipan ga lak kuntra state taranipan gi oina kaithaba laikre haina agency gi pawasana makhatari nakalamarom da mamangi chahida thengkhang kyarakta chawna ising ichaw mayung nakhiba manipur gi oina de handaki ehenba central assistance ki kaithrakhiba senfam asida yawrakhidre mamang chahida state asida su thengkhang kyarakta ising ichaw mayung nakhi maduna maram oiraga lamdam asigi miam ichaw gi Achauba chaitheng mayuk naduna awaba oina khibani adumapu ising ichaw amadi cyclone gi chaitheng fanglaba state taramari gi central share oina state disaster response fund amasung ndrf tagi ahan bagi oina mamang chahi gi october tang amada ministry of home affairs na lupa crore lising mangaga chanipan ga yankai nipan ga lak khomfu gi senfam kaithabat laikrai maduda manipur gi share oina lupa crore yankai gi senfam phangkhe Matung tabadasu lupa crore chamaga yankai gi senfam manipur gi oina fangadaba lai hairi panbai abadi handaki nongna central assistance ki senfam pibada yaurakhiba andhra pradesh nagaland telangana amadi tripura state ase mamang chahi gi october tang amada ministry of home affairs na lupa crore lising mangaga chanipan ga yankai nipan ga lak homfu gi senfam kaitharakhiba adudasu yaukhibani